Education Minister Dr. Thokchom Radhesamna haikre haukiba tha ahum makhairom tamthiraba laina laisat amaram oiduna Manipur dasu lockdown na education sector da mahiroi kya mentally oiba mawong da awaba mayok nariba si koknaba suggestion puthoktuna mawong kya da school college amo hanna hangbagi wafam da mahiroi singbu takpi tambiribo ojagi amasung mahiroi singgi organization singda appeal tawkhre Wafam sing asi Imphal gi City Convention Center da School Education amasung Department of Higher Education amadi University na sinba Joint Consultative of Education haiba hiram gi Chief Guest ki warol da Education Minister T.S. Radhesamna phongdokhibani Minister na makha tarduna ngasi pangthokliba mifam asi mahiroi singi yamna maruoiba mifamni masida Chief Guest haina lawrabasu aidi mahiroi singi chipni haiki Pangthokliba consultative meeting asina matau karamna school college hangdokshi haibaga loinana hanadagi education sector da sothaduna lakliba matam asida malemgi oina laina laichatna maram oiduna lockdown na class 10 amasung 12 loiraba mahiroi sing mapanda mahi tamba chatnariba sing asi handakti yararoi dabana matau karamna class hausige Sip naina tawgadra amadi lakadoriba atopa board singi mahiroi singi admission tawbada khudong chaba session pibi naba minister na appeal tawki Consultative meeting asi hongdokpagi keynote address ta Higher Education amadi Technology Commissioner Hare Krishna na phongdokhibada haukiba March thakai Manipur dasu laina laisat asigi lockdown na maram oiduna tha ahum makhairom education gi thabak thoram leptuna lakli masina maram oiduna amuktang thoktriba mawongda sathiba phibam ama thokli masina ahal laman sing yauna mahiroi singi wakhal charangnaba mental health Physical health ki khudong chadaba sing leiriba singi yenglaga matau karamna school hangdokshi haiba warol phongdokhi Education Director Kiran Kumar na technical session hongdokpagi phongdokhibada school college shohum ga kudipan quarantine center oina ba sarkar na lauthokhi hojikna quarantine center oina school cham ga sukna home center oigi lockdown na maram oiduna academic calendar da akaiba piri matau karamna admission tawgani Laik karam mamong da tamgani haiba wafam da oza sing mahiroi organization singna suggestion pi na ba phongdoki ngasi khana naina ba aduda Professor MC Arun Associate Professor Singlen Maisnam Dr. Dhanabir Laisam Amar Yumnam Professor Nabukumar na moderator oina hiram kayada khana naina ki hairi aduga atopa pawmana China na saba mobile application yangkhai mapan India government na athingba thamkhre India gi lamgi saruk oiriba Galwan Valley da China ga khuthoknabadagi nakal ani gi lan mising misimina chauna thokraba matungda India na mahausa gi maru mapang oibagi mari adudagi thaidoklaga China na saba mobile application yangkhai mapan thingjinkhre Laibak asigi oina ngak sel Laibak miyam gi punsi amadi apunbagi saktam da singnarakuna lengak asibo aran mamong da lawkhiba yabagi oithokpa leibadagi Ministry of Information Technology na Information Technology Act ki section 69A gi makha da China na saba laibak asida miyam da sinari mobile application yangkhai mapan sinabada athingba lawthokre Haukiba chahi khara asigi manungda laibak asi malengi technology gi khongjelda khumang chawshin bangamlaba laibak singi manungda ama oiba ngamle tanja asida China na saba mobile application kaya ama miyamna sinabadagi laibak asigi miyoi crore chama kuntha romgi personal data sing dark web ta mangkhiduna hariba personal data sing ado aranba amadi aronba lambi singda sinakhiba yabagi akiba pirakhibani hairi Laibak miyam gi personal data sing mangkhiba aduna miyam da namthak torokpa yabagi akiba leiriba adugi mathakta laibak sigi ngak selda achoboi saitheng pirakpa yabagi maram amasu oirakpani hiram asigi matangda Android amadi iOS platform da phangba application sing ado sinarubadagi miyoi kya amagi personal data sing mangkhiduna laibak sigi wangbada sinare haibagi report Ministry of Technology da report kya amasu torikhiba leikrabani haina su makhatari Miyam gi personal data sing huranduna aran bamong da sinaba yabagi khudong chaba ama leirakpa sina maram oiduna laibak sigi oiba ngak sel amadi arol athup sing China na khangkhiba yabagi tanja ama leirakpani nakal amarom da Indian Cyber Crime Coordinator Center na su haiba China na saba mobile application sing adu khudaktagi athingba thamnaba Ministry of Home Affairs ta che tharakhiba leikhre Laibak miyam gi maikei dagi su hairiba application sing adu sinaba matamda makhoi gi personal data sing mangkhibagi wakat leptana ministry asida laki Computer Emergency Response Team gi maikei dagi su tongan maikei dagi personal data sing mangkhibagi report phangba ngamki loinana application sing adu thingjinbina ba wafam sing lepa leitana ministry da laki Miyam gi wakat amadi tongan ba agency sing na phangba report sing adu gi matungina hairiba mobile application sing adu sinaba matamda mioi amagi personal data sing mangbu yabagi mathakta leibak sigi oiba ngak sel amadi apunbagi saktam da singnarakpa yabagi wafam sing leirakpadagi government na hairiba application sing adu khudaktagi sinaba da athingba thamkhibani
चाइना साब मोबाइल एप्लीकेशन थिंजिनखिबा अदुना लेबाक सिगी मियोई क्रोर कयागी पर्सनल डेटा सिंगाक सेंदुना मांगहंदना थंबगा लोइनना लेबाक सिगी साइबर स्पेस तसु असोय अंगाम यावहंदना चालाइबा ngamlagani हाइरी पनबा याबदी लेंगाकना खुदक्तगी सिनबा थिंख्रबा चाइना साब मोबाइल एप्लीकेशन सिंग अदुगी मनुंगदा टिकटॉक मोबाइल लीजेंड यूसी ब्राउजर क्लास ऑफ किंग्स लाइकी वायरस क्लीनर क्लब फैक्ट्री ब्यूटी प्लस वीचैट यूसी न्यूज बिगो लाइव डीयू बैटरी सेवर एमआई कम्युनिटी बिगो वीडियो विवा वीडियोस केएम स्कैनर ट्वीट सेल्फी बिटमेट डीयू प्राइवेसी हाइरिबा एप्लीकेशन सिंग असिनी अरोबदा पाबिलाई न्यूज रीडर की वीडियो भी यंगबिरिबु खुदिंगमकपु थागतचरी।